Hojimaro Bapau. Yellow Mikan Bahibasi government as Sigi Sab Saba Pirepni, Hiramasida, Haktin Konari Haina Chief Minister and Birena Pongdukre. Amade, Churasanpur District Manu Hanjinba, Nezang, Henglep Amasung, Ainuzang da Layong Kangdabalena Amasandor Kodagi, New Nipuma to Hena like an array. Kurumjari, ISTV Pamiang Tabir was Mutaram Nokchari, Hozima Pungi Pau. Lamdamasigi Yellow Me, Kananaba, Government Asina, Subsana Lady, Hiramasida Government, Lamdamasigi, Purupsingi, Aningba, Apamba, Sokandana, Pumna Magna Yanaba Monga, Kupni Yang Sili. Isuasi, Hatuatu, Tobiya, the Bana stakeholder, Kudimak, Tanabagitanga for the lady. Opposition Gi RK, Imona Hankiba, Wangi Pokum Piraduna. Mapandagi mitop sing sangratpa yang sinanaba Jiribam More amasung Maugi immigration check post sing mapangal kangkat hale Jiribam gi Jirigatasu atopa check post ama thamnanaba khanare Churasanpur dasu atopa post ama lingnaba honare aeroplane da lakpa sing su yang sinanaba airport ta mikup nahom singna yang bagi thabak kangkhatle KSA na hujik sangsilibak khongjang asi government ka wari sanaduna punna tanaminasi hatu ba yadaba pibam lei haike ILP bill ki matang da MLA ke Megasandra hanglak kiba wahang amagi paukum da Chief Minister N Birena Assembly na pass to kiba bill ahungi manung da Protection of Manipur People Bill number 16 insolis gani tara mga president na withhold tawkre Land Revenue and Land Reform 7 Amendment Bill amasung Manipur Shops and Establishment 2nd Amendment Bill na Central Government ta pending lady haike Sugunu Kendra ki MLA ke Ranjit na hang kiba wahang amagi paukum da Chief Minister Nongthomban Birena Incholis gani tara taret ki January amadagi July tara fawada Manipur da nupi anganga mari lainana FIR case chamani putaret lokot ki case nga sigi sar sit athuba matam da langkatuna ain gi oiba chap saba serak pigani haike more da sagali ba integrated check post cha da humudra manga loisile ban blockade amadi mafam adugi kudong sa da ba kayana check post asi matam sana loisin ba ngamdre haina Chief Minister and Birena MLA kurung thang na hanglakpa uhang amagi pakum pikre Center da athuba matam da lotion binaba takshilagani haike government sigi intention aduga house da phambiri member punamaki stand ni satra jing chu ko appeal tongningi adugumba ekoi indigenous population kannana bugi ekoi akanba government hanagi leba government su save lokolame adu hojik leba government su madugi am proper weba save lokon bo honari maduna yaragadi satra jing shishu Moina Pamidu Karino Kamai to know the Hana could the worries Haramaga or Supaba. Sadana Heta Tobushi Masimus Tobino appeal to Jari, Yaraga di Laga, Karino Kamai to Uno, Central Government, they quickly highway, Kaidaway, the Kupuna, the Mahiminaway, Maduma, Sigi, Kudung Sab, Silorga, Hazavan, Adunakoi, Uziki Sugumba, illegal migrants, Aduga, Mokoi, immigration, my Masisi, quit Tinanabugi, hand a Masida, luxury known alive government concentration. Churasanpur District Manu Hanjinba, Nezang, Henglep Amasung, Ainuzang da Leho Yauna, Lokuba Layong Kangdabalena Amasandor Podagi, Mui Nipumato Hena, Churasanpur District Hospital da Pukalatuna like an array, Mui Kuntra Hena Kulda Lehore, Molda Kuldagi Anabasing SDOG Gypsy Tongduna Anabasing Putoraki. Lambigi Pimam Patabadagi, Saktimanda, Anabasing Nimit Ninisanga, Henglep Lambida Putorake. Anabasing Manung da Chahi Amarongi Angang Yauna, Al Orbasing Su Yauri. District Hospital da CMO Churasanpur na Luching Duna Layang Bahokre. Makogi E sample Logduna, Kari Lainano Kangdok Nanaba, Tabak Packet Cre. District Hospital da Henglep Kendragi MLA TT Hawkip Su Latuna, Yangsin Bagaluina District Administration Gatanaduna, Kudaktagi Packet Payaba Tabak Sing Packet Nabakangan Cre. Sayola ni Mamang da Santing Kuldagi Nupi Masa Amasu Lai Hokto Budagi Lakidre Hari. District Asida Japanese encephalitis, malaria amadi dengue laina sandorakliba asidagi District Administration na lupan lak amagi santam CMO da sinakre. Chief Minister na mahiroi phana na ba FIR lokat panate haina pungrokrabasu makata na ngasi zu khongjang sangshinke. Johnston Higher Secondary School gi mahiroi singna FIR handokadabani haiduna school campus tagi thoraktuna khongjang sangshinke. Police na mahiroi sing dance nana pakona bada saung na mukna rakpadagi mahiroi singna police da nung thomjilakhe. Irang adu lakshin na ba police na tear gas cell kaya marung kakhe. Mahiroi singna school campus tagi nung lang thorakpa maramna Sathok Rashin da kudong thiningai oirakpadagi BT Road amadi Kanglapak paringda Sathok Rashin tawba athingna thamke
Oza sing thorak tuna khongjang changchiliba mahiroi sing thingke. Police ki maiki dagi su mahiroi sing da FIR local liba adu mahiroi phana banati haiba wafam thamke. Mahiroi sing na nung na thomrakpadagi police personnel ama sokpaga loinana lambi da lakpa gari ama akai atoi thokre. Zahiyasi pangthokadoriba Independence Day thoramgi mangoinana District Police Surachanpurna section thorang lokatpo oina Khuga Tampak area da thiba humbagi thabak chathakre. Additional SPL khongsai gi luchingduna khongsai na luchingduna chathakiba operation aduda mioi chahum lom verification chathaki madugi manungda mioi 13 masagi chap saba saktak se puthokpa ngamdabadagi makha tana thigatna ba Surachanpur Police Station da sinakre. KSA District Council Jiribamgi miyang makada Jiri College ki mahiroi singna Yellow mi kanana ba khongjang sangshin kre mahiroi singna college mamangda yellow mi singi kangkul kanjana ba mitop na bot lepa yadaba lo semu assembly section taret yellow mi gi seat reserve to haiba slogan ga loina na khongjang sangshin ke mahiroi amana KSA Jiri bamna sangchilak pa khongjang sing Jiri College ki mahiroi singna mapung phana sagot kani hari tabak nadra tabak onthok trabadi Jiri mahiroi pumana akan no khongjang sangshin ngane madi Jiri College student indian gi maikadagi hanbalek na saruk yagani haiba wafam ji Jiri College student indian gi mawsinjaraga yang khongdusari. Government ki higher secondary school singi regular takraba oza singi maraktagi MZL Phangdriba Nambol Higher Secondary School gi oza Taramathoi Bisnupur Higher Secondary gi oza Taranithoina sangshiliba Larik tambiba lepagi khongjang asi desamna hakchin lawe masina mairoi singi mahimasing tambada chauna kaiba oire nimit tarukni hena oza singna class lawdabagi khongjang sangshilakliba asida government na hauzik fawba tumina leiba haibasi laibak thibani athuba matamda wathoga sigi waroishin puraktuna mairoi singi class mapung phana chathan biu hari hauzik atem brem thokjare. Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. Introducing Green Can Industries Wahangbam Lekai. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairabo paidi Jolip syrup amasung capsule. Sky Hospital के chief cardiologist Dr. L. Syam Kishore की लुसिंग मखादा heart operation लुसिंग तरा मंगा की मतलब तपंग खोक्रबा world class heart transplant surgeon Dr. Ajoy Cole Sky Hospital दा open heart surgery bypass surgery मसुंग मखल मखा की heart operation पाक्तोक चरगनी आगांग गिदी OTM सुंग hospital charge free ओइगनी लोनेना Dr. Ajoy Cole के heart surgical OPD की खुदोंग चावले जगनी अकुपा मरुल की दिमाग reception गत्ता नबियो. Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Break matungda may mutaram nokchare. Thawbal Police Commando na drug amadi khulai lalonba gang khutpu amagi miyoy ahum khulai ga kona na fagadle. District Police na Independence Day thoramga mari lainana sanga yumpham nungpho bazar manaki thongdagi miyoy ama Sek tobada Chinese hand grenade ama .32 gi maru amaga konana fagatki phagalaba miyoy asigi maming MD Alam Khan chai kunthra mari sanga yumpham pulai pokpi part 1 dagini magna phongdorakpadagi khutpu asigi miyoy amasu lamjing cherapur mathak laikai dagi fagatki phagalaba miyoy asigi maming MD Akbar chai kunthra ni thoi mangondagi magazine ama yauna 9mm pistol ama phangki Makhatana Makoiga Loina Ba Sangayung Pam Yang Bilekai Dagi MD Sidiki Ali Saini Funithoi Pagat Ki Hari Lilong Police na Lilong Maden Kundagi N10 tablet Samanga Supna Ani
white powder gram taret ka konana myo ani anjuman gi volunteer singi matingna fagat le hari fagalaba myo ani adudi MD Firoz Khan chai kuntra lilong tamyai amasung Mamtaz chai kuntaret lilong marin khuldagini hari DC Churasanpur Shyamlal Punia amasung SP Rakesh Balwan na luchingduna Churasanpur da u thabagi drive chathakre Chief Minister Mini Secretariat amasung staff quarter campus ta u thaba hogdokiba matungda District Administration asina makata na u thabagi campaign assist thabani DC Shyamlal Puniana akoi bagi phibam soksilagriba asidagi kannanaba ekoina u thaduna achetpa khongthang ama logadabani asangba Manipur ama uhennaba government na lokalagliba khongthang asida akoi khudingmakna saruk yaminasi haike Hauzik Manipur gi mafam kayada kangi leina sandorakliba asida border town More dasu special malaria unit More hospital na kang dagi sandorakpa leina dagi ngakthoknanaba awareness thoram pangthokli More gi tongan ba ward singda tungduna leiba isingi mafam sing hidak kapthokre Eastern Science School amadi Nepali Basti gi akoi bada hidak kapthoke unit asina makata na atai mafam singda su 10 force spray asi kapthokani hadi LPG Safety Clinic amadi Prime Minister Ujwala Yojana awareness game amangasi MS Patsoi Inden Gramin Bistrana Sinduna Patsoi Part 4 Community Hall the Pangthokre Thoramaduda Ward Member Wangkem Sunita Manager Infal 1 DC Koyengna Athoiba Mithunglen Singh Oiduna Prime Minister Ujwala Yojana gi makhada lairabagi pankhaida leiba BPL gi card paiba miyoi singda lemna gas connection pikre Thoramaduda Manager Infal 1 PC Koyengna phungdokibada India gi oina scheme asina miyoi crore ani henbada lemna gas connection pikre Manipur da su chahi asigi June tang manga dagi Manipur gi tongan ba mafam da leiba lairabagi pankhai gi makhada leiba nupi singda lemna gas connection pibagi thabak chathaba hokre makhata na miyam da lemna gas connection pibagi thabak chathakigani Manipur da hauzi gas phangdabagi awaba leiribasi mapan lamdagi gas pusilakpada lambi yamna sangna purakpana khudongsadaba kaya mayoknabani IOC na hauzi gari masing hengat handuna miyam da gas marang kaina phangnaba honari haina phongdokhe handaki ising isau thokraba matungda laina tina kaya dagi ngakthoknanaba Dr. Ketrimayum Kalana Pangai Yangdong Youth Development Association ga kusan maduna Pangai Bazar gi akoibada hidak kapthokre Reserve Bank of India na khangalakpagi matungina tongan ba bank ki branch ki customer singna masa gi account ka Aadhaar link to hokre Maitai Council More gi office ta State Bank of India UCO Bank Axis Bank of India gi stall sing hangduna customer singdagi mari leinaba je sang sing lokat hokre SBI branch manager Lokeshona akhanaba driver si tha si kuntra phawba sathagani customer khudingmakna masa gi account Aadhaar ga link to winaba update tawre More the labor atop bank singi counter amonzu attached Tauduna customers in ID populations in base city accounts in the 100% account in keski ngarang publicity am sachagre to nasi machine yamna turn up or my partner satari First Imphal Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stalls organized by Socialist Students Union of Manipur. For booking, please contact 897-4681-027 70857-98386. Ladies Fitness World, Keshambat Junction, TD Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom gi convenient oiba khudong chaba matam ama yenglaga sanaba lakpiu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayengi yumbiro puthokwa institute ni Yasidi swar hajinge tule tule kari no tu tiche musi kari gausa sidi yosi na ni hai Masigi Yoshidi Tata Tisconi ne. Adudi Sanagi Mohut Yangna Sinvi Andre.
ब्रेक मतुंग मैम बम कन तराम नोक्चरे मोइरांग केंद्र की MLA P सरचंद्र की मियंग मखादा हंदकी इचाव अदुना सा सन सिंगदा लैना तिना कया संदोरपदगी ngathoknanaba kendra sigi mafam singda ngasidagi pak sanna hidak kapthokpa hukre veterinary department Bisnupurga kusamnaduna satagadori ba hidak kapthokpagi hogdokpagi thoramda Moirang municipal council gi chairperson BJP gi councillor singsu saruk yake ngasi ahobo nimitta Moirang Khairenbam Leikai Sendra Road Komam Leikai Pansang Thamna Pokpi amadi Naran Sena gi mafam singda hidak kapthokke Kaziranga Gold Chamanada hangoi yauramba thengnare hari Manipuri ki dalai ba miyo amana leikai gi grocery dukan amadagi samana adu lairubada packet manungda hangoi ama yaurambani maming leiraba company asina asigumba posak yauramba si mairainaba department na yengsin biyo hari hauzik moreba pamu yellow mi kan bahai basi government asigi sabsaba phirepdi hiramasida haksinna honari haina chief minister N Birena phongdukre amadi Churasanpur district ki manung hanjinba Nezang Henglep amasung Ainuzangda layong khangdaba leina ama sandorukpadagi miyoi nifumathoi hena laikanare ISTV pawmiyeng tabirba singba mukahanna khurumjare